Midiyang tabiriba pumno pugraba chofna hanbakta taram oksari ngasigi video asidi yamnamak affordable oiba amadi tangai fadana changdaba yadraba phone singidamakta accessories oiba wired headset singi matangda semjaba video ni video asibu meng tabiriba singna video asibu like tawsenbiramu channel asibu subscribe tawdriba singna chu channel asibu subscribe tawsenbiramu tungdasu asigumba nungaiba video kya yengbinam gidamakta ngasigi video asi matang asida hokjargi video asibu loiba phawtang meng tabiyo Mediang tabiriba pumnamapu ahanmakta taram noksari amadi ngasigi video si matang asida hojrage Mediang tabiriba mayam punmakna mobile phone sinaba matamda mobile phone singta natana phone sing asigi maru oiba accessories singi manungda wired oiba headset haibasi soidanmaki tang changdaba yadraba adugumba accessories ama oina sinariba ngaktani adubo hojiki matamda makhal makha kya gi accessories lakpana moram oiraga karamba accessories ki karamba company gi karamba wired headset na khwaidagi faba oigadagi amadi sinaba matamda yamna long lasting oiba sinaba nungaiba oigadagi haibasi khanba matamda adumak chan chamamnaba leiba option ama oiri aduna mayam gi damakta rupa lising amagi manungda leiba yamna budget lens ta leiba sinaba yaba wired headset singi matangda video asi pudun laksabani mayamna soidanamaki asiki mayamgi mangda ubiriba asigum makhalgi mamangagi yamnamak lidaba haijaba tare yamnamak kuiraba adugumba wired headset sing asi soidanamaki sinarangbirangani haiba wired headset sing asi sinaba matamda nungaitriba asi haiba button asina call paikhatba adadi volume up and down tawba yadaba loinana haiba asigumba earpiece sing asi nakongda hapa matamda matam kuina hapsalok matamda naaba adugumba thengnabirangani loinana matamgi matung ina asum lakpana hairiba wired headset sing asida ahongba kaya lakpadagi magi 3.5mm jack asi sumba fold toba angle oiba adugumba thole loinana in ear tholakpadagi khara nungaiba sinabada nungaiba adugumba wired headset sing chu soidana maki ubirangani ngasi pujaraiba video asidi adugumba wired headset sing adugi manungda khwaidagi faba price range ni matung ina sinaba nungaiba wired headset sing matangda semjaba video ni ahanbada aigi kutta leijariba askumba wired headset asidi MI hairiba company asigi wired headset aduni hairiba asi in ear wired headset ni hairiba asigi 3.5mm jack asi angle tawna maram oiraganda phone da hapaga pocket da hapad matamda nungaiba loinana masida piriba in ear style asina yamnamak sound quality asi nakong manungda tahanbana mayik sengna taba amasung isei taba matamda nungaiba oiri hairiba wired headset asigi mamal asi chaurakna lupa 483 mapandagi horganda lupa chamri fawgi manungda soidanamaki Amazon natragana Flipkart na chingba website chingda uba phangbigani adubu hairiba wired asigi disadvantage haijaba tai hujik mayamna ubiriba sumaina yamna fajana tangled oiganba yamna subchan ganba loinana tasallakanda lokthokpu matamda kisi thanganba adugumba problem amadi adumuk lei makhatana aniraksu mathang tabada adumgi mangda hujik ubiriba wired headset asisu MI hairiba company asigi in ear headset ni adubu hairiba asina Redmi asina angle oibata natana masigi wire sing asi kheta khajitang quality leiba loinana hairiba in ear style asisu khara adum change tawkhre masi chaurakna lupa chamri ga dagina chamri yang khai fawgi manungda adumak leibada uba phangba adugumba wire headset amani hairiba asina lupa chamri gi range ta leiba afaba wire headset aduni haijabatai loinana makhatana lupa chamnga gi range ta leiba afaba wired headset ama haijau haiba taragadi Realme hairiba company asigi wire braided wired headset asini hairiba asida yogi fee gi coated tawriba asi loinana wire management gi damakta yamnamak utilize sinaba yaba haiba tare plastic ki adugumba no amana masigi wire sing asi fajan organize tawba yaba loinana tangle free oiba sumaina nation ba taraga su thandorok matamda dum hoi kisi thangdaba dum lokthokpa yaba loinana hairiba in ear gi quality asi su aina sinaga yengba matamda yamnamak nungaiba isei taba matamda bass amadi treble na chingba mayek singba sound quality noise cancellation na chingba yamnamak mayek sing yauriba adugumba wired headset ni adomna lupal chahum dagina chahum yankhai phawgi range ta leiba afaba wired headset ama leinabagi damakta yengbiram bataragadi MI gi asigumba headset asi leibibe ai loinana lupa chamri gi range ta leiba yengbiba taragadi masigi wired headset asi leibibe loinana lupa chawnga gi range ta leiba leigi haina thibiram bataragadi Realme hairiba company asiga wired headset asina khwaidagi hena fare haijabatai maramdi Realme earbuds sing sida yauriba volume up and down gi rocker call gi button na chingba multi functional oiba adugumba
wire headset oibana mayam gi damakta suggest tawjabani hairiba ngasigi video asida uriba wire headset ahum asigi leinabagi buying links adusu soidana makki ngasigi video gi comment description da sungsoi soidana hapcharam ge adomna hairiba wire headset asigi manungda apamba leinabagi damakta yengbiramba taragadi soidana makki leiba matamda hena lainabagi damakta adubu yariba makhaidi hujiki matam chawkhalakbai matung ina neck band gumba bluetooth gumba sinaba matamdana hena nungaigani khanjai adubu wire headset pambiba asigi magun khangba amadi quality leina sinaba pambiba miyoi singnadi mayam asigi manungda lupa samanga dagina chatu phawgi range ta leiba khwaidagi phaba ama haijau haiba taragadi Realme Buds haiba wire headset asina khwaidagi hena phaba adugba wire headset aduni haina mayam gidamakta masigi video asi semjabani masini ngasigi yamnamak affordable range ta leiba amadi afaba wire headset singi matanga semjaba video asibu meng tabiraba singna video asibu like to sindiramu channel asibu subscribe to dibu singna su channel asibu subscribe to sindiramu masigi oinadi video asi matanga asibu sinjari tungda no video amada amuk thangna si matam du phawgi damakta di mayam punamakta gi kaina bugya ta ni jari